CM Biren Delhi da Paisan Kreba Matungda India Laingaka Santi gi wari sanagadauriba lalolup amagi lusingba Delhi da Paisan Kray Manipur gi nongthongbam Biren na Manipur da thogliba tha taret surakadaroba sathiraba kanglup anigi irang ase loisinaba Bharat ki Prime Minister Narendra Modi unaduna wari sanaba ngamdaduna leiringai cherak asida ngarang nungthil pung aniga minute kunthra tarakba matamda Indigo gi flight Delhi gi damakta Imphal thadokray Chief Minister N Biren Delhi gi damakta Imphal thadokraba matung Bharat laingaka santi gi wari sanabagi damakta Manipur gi lalolup amagi Central Committee gi thaupuba maruoiba miyoi taret ayuk pung 13 taba matamda flight Delhi gi damak Imphal thadokray lalolup asigi Central Committee gi maruoiba miyoi taret Delhi da paisan khiba ase Bharat laingaki mari leinaba lusingba singa unaduna nongmai kapalepna duna Santi gi oiba wari sanana bagi damakta ni haina pausi asina thazaba yaba mafamdagi phangba paw asina haire paw asigi matungin Chief Minister N Biren achauba thodang lauduna Bharat sarkar ga nongmai kapna balepna duna Santi gi wari sanana bagi thaurang asi paikhalakpane loidana Chief Minister N Biren gi hona jamal ase mai pak bahai badu oigadawre Haujik Delhi da leriba Chief Minister N Biren ga ngasi Delhi da paisan khiba lalolup amagi Central Committee gi miyoi taret asiga unaduna wari saraba matungda Bharat laingaki mari leinaba lusingba singa lalolup asigi lusingba singa makata na wari sanaduna nongmai kapalepna duna makata na amuk wari sanagani haire Bharat sarkar ga santi gi wari sanagadoriba lalolup asigi damakta handak kaksing khunauda chauba designated camp ama official oina hangdoktuna lalolup aduge mapokumon leibak miyamna saruk yaduna pangthokiba leikhravane masigi matungda tonganba mafam mari haibade ingorok jire more amade Kwathana chingba mafamsingda designated camp sing hangdoktuna Bharat sarkar ga santi gi wari sanagadoriba lanmi sing asigi leifam oigadoriba ni haire amaromda ngarang Delhi da paisan khraba Chief Minister N Biren RSS ki makok thongba lusingba ma oiriba Mohan Bhagawat ka unagani haire lusingba si halakpagi paw phangbaga mahakpu unana bagi damakta Chief Minister N Biren Delhi gi damak Imphal thadokhiba oigani haina thajare Loinana Delhi da Chief Minister N Biren ga RSS ki lusingba Mohan Bhagawat ka unaduna Manipur da thogliba kanglup ki irang asigi matangda wari sanaduna waroisinama puraklaba yai haina thajanare pawasina Chief Minister N Biren ge Delhi khongchat asida Bharat ki Prime Minister Narendra Modi amadi Union Home Minister Amit Shah unaduna Manipur gi irang asigi matangda waroisinama puraknaba wari sanabagi tanja adu pirakadaba mande haire matam kaktaba economic blockade handokre Kuki jo furumna khundaba mafamsingda state government na akanba law and order gi phibam chalai haiba wafamda Committee on Tribal Unity kotuna Imphal Jiribam lambi National Highway 37 amade Imphal Dimapur lambi National Highway 2 da tha asigi taraga manga dagi satharakiba matam kaktaba economic blockade ngarang handokre economic blockade asina maram oidaga National Highway ani asigi nagyata khundariba tribal furupsingna nangliba khudong chadaba singasi yenglaga matam kharagi waina thingbasi komthokpani haina lup asigi media cell na thadorokpa cherol amada khangalakle blockade asigi manungda miyamna lup asibo mapung phana sawat pikhibabu kotu na thagatpa phongdorokle